Sugnu Police Station के manung chanba Chajing Khunou dagi chahi 13 surabi Leisabi ama lekai adumaktada leiminaba chahi 15 rom suraba nupa amana ekai khumnaba manghanaba hotnaramle chennaba meeoi police na phagatkhre thodok adu ngarang numidang pung 10 minute 15 rom tabada imung manungge meeoi singna khul ngakpa chatnakhibagi achengba tanzada thokibani nupi aduna Iruzaruraga tholakpada nupa aduna makokta arumba potsak amana thomlakpadagi leimaida tukhi pakhatpadagi nupi aduna mi hatle haina lawbadagi leikai gi miyam chensalakibani thodok aduda chenariba nupa adu thokchom sanju alais abungo chahi 15 apokpa maimu kawi nupi adugi hakchangi mapom kayada machin tumba kati gumbana thilambagi dakfam leirammi hairi khudakta Sugnu CHC da first aid piraba matung kakchingi ziriban hospital da phagatkhre tungda Imphal gi hospital amada laing chathari nupi macha aduna phongdorakpagi matung innadi sanju hairiba meeoi asi yumthangnana leiminaba mangonda iche kauduna loinaba misakni mi leitabagi achengba tanza lauduna ekai khumnaba manghanaba hotnarakpani thodok aduna wathok oirakani Khanbadagi mahakpu hatnaba hotnarakpa mali haikhe cheniripa sanju police na phagatkhre hairi